पाउचेद युमफम ओइबा मरुओइबा पाउ खरा अपडेट तौजरी स्टेट असिदा सेनखाई थुमखाई थबक तोइना चथरकलिबा लाक्सिननबा मनपुर पुलिस की एंटी एक्सटॉर्शन सेल अमा हांगदुना थबक लोकटपा हौरे 𝗓𝗓𝗡 स्टेट असिदा सेनखाई थुमखाई थबक तोइना चथरकलिबा असि लाक्सिननबा मनपुर पुलिस की एंटी एक्सटॉर्शन सेल अमा हांगदुना थबक पाखटपा हौरे हाइना मनपुर पुलिस की IGP इंटेलिजेंस 𝗓𝗓𝗡 फोंदोखरे वाफम असी हौजिक मणिपुरदा सेनखाई थुमखाई की थबक कया चथरकलिबा असिगी मतंगदा ngasi Imphal West District की SP की conference hall da pangthokiba paugi mifam amada mahangna phongdokibani paugi mifam aduda 𝗓𝗓𝗡 na makha taraduna hai Manipur da hojik oiragliba law and order gi khudongchaba lawraga lalholop amadi tongan ba gang singna senkhai thungkhai gi thabak sing angakpa phangna chathare yamna organize oiba mongda chathariba senkhai thungkhai gi thabak sing asi ayambana national highway amadi bazar area dagi legal tax loba asini amaromda donation gi mingda mahailoisang amasung public amasung private establishment singdagi sel khaibagi thabak asisu pak sanna chathari loinana hojik state asigi tongan ba mafam singda bom langsinba bom thamjilamba amasung mifa mipunna singba kaya chathari ba asi senkhai thunggai ga mari leinaba ngaktani oirakliba senkhai thunggai gi thabak sing asi mapung phana thengnaduna laksinba ngamnaba Manipur police ki ADGP Law and Order na luchinglaga anti extortion cell ama semle masida journal khudingmaki IG sing member oine yauri masiga iroinana atopa security agency singi matenga loinana Manipur gi district singda state police ki oiba great team 15 semduna senkhai thungkhai laksinnaba mathok toba haure haiki makha tarakpa pauda editorial column dagi machang oiba pau ama lokachari shanti di lengakna purakadabani ing tapa chanti level lebak ama oibada lengak pairiba singi achoba daita lei haibasi pumnamakna khangnarabani lengaki constitution na piriba rule of law gi makada lengak asi ngaklibani adubu Manipur da rule of law gi makada lengak asi ngaklibani haibadusu adubu Manipur da rule of law leitabadona singdana ama tamdana ama ani thokna khaidokpagi mong amada chathaba uri kuki narco terrorist singna makhoina khundaba chingkhong chingya da taba maitei phurupta nongmai amasung bom kapsinduna landaraktuna makhoigi oiba tonganba administration ama talakpada Manipur lengangna karisu tawba ngamdana leiriba asi yamna laibak thibani haina logani lamhen tuhenba kuki khulai paiba singna maitei phurupta landaduna maitei singna khundaduna leijaramba lammakai loksillaga makhoina tawningbata tawbada India lengak amadi Manipur lengak ani na yengduna leithoklibasi thong asumba lengak anigi khongthang nate chatharakliba kuki narco terrorist singna haurakliba lan asi phana kuire lan asigi haurakphum oiriba Churachandpur da maitei singna khundaramba maitei gi yumkai lanthum pumnamak mai thadoktuna maitei singbu lanjenna handuna hojik relic camp kaya da changrafam logduna supham nompham khangdana wana miyoi kaya punsi leli maitei amata Churachandpur more kangpokpi landuna chatpa yadre michamdi lairadana Manipur lengak ki minister amata phawwa chatpa ngamnadre lebak ngakleba minister MLA fawba chatpang changba ngamdaba haibasi karamba lebak asigi sasan jalairi bano masida lengak ama leina karisu tawba ngamdragadi lengak ama lei haibagi wanthok leiribra haiba hangba yabo hang oiri aina yadaba thabak tawrakpa singbu pharaga wail chathaba asi lengaki mathoni miyamgi punsi miyamgi lanthum kanba haibasisu lengaki state ki subject ni adubo lengak asi leina kuki narco terrorist singna tawningbata tawbada athingba amata pidaba haibasi India lengaki policy program mayam ama leirambadi yai adubu kuki narco terrorist singna maitei phurupta onsinduna haurakliba lansi oithokloi lanni haibasi India lengakta Manipur lengakna gyan tahanpham thokpa asini lebak sida shanti puraknaba honabasi lengak asigi achoba thodangni haibasini makha tarakpa pawda senkhai thungkhai gi thabak singda police tagi lakhiba khulai sing sijinarabra haibagi chingnaba faure jayenta hojik phongphong sana thokliba aina yadaba mongda chatharakliba senkhai thungkhai gi thabak singda police tagi lakhiba khulai sing sijinarabra haibagi chingnaba faure haina Manipur police ki IG 𝗓𝗓𝗡 फोंदोरकली ngasi Imphal West District ki police ki SP conference hall da pangthokpa paugi mifam amada IGP 𝗓𝗓𝗡 wafam asi phongdokibani mahakna hai state asida leiriba irang asigi khudongchaba lawraga chatharakliba senkhai thungkhai asi thengnaba police na angamba thakta honari mapung phana thengnaba honabada miyamna police da mateng pangbiu haina su appeal tawki Manipur da senkhai thungkhai tawbagi thabak asi matam khara pharure adubu state asida hojik thokliba irang asigi khudongchaba lawraga senkhai thungkhai
थुंखाई थबक चथरकपगी पाव कया लेरे सेनखाई थुंखाई तौबा असिदा चेनबा मियोय कया अमसु फागतपसु लेरे हारिबा थोंगसिंग असिगी पाव हेक फंगबगा मियामनसु पुलिस तम मतम चान पाव पिबियु सेनखाई थुंखाई तौबगी थबक असि थिंगनबा मनपुर पुलिस की ADG लॉ एंड ऑर्डर ना लुचिंगबा एंटी एक्सटॉर्शन सेल अमसु सेमले पौमिसिंगा उनबा अदुदा सरुक यारदुना IGP इंटेलिजेंस की केबिट ना हाई एंटी एक्सटॉर्शन सेल असिगी मखादा डिस्ट्रिक्ट खुदिगमक्ता एक्सटॉर्शन की थबक थिंगनबा अमसुंग चेनबा सिंग फागतपगी थबक सु चथबा हौरे नेशनल हाईवे अमसुंग वैली एरिया दा चथरिबा सेनखाई थुंखाई की मरु ओइना अंडरग्राउंड अमसुंग लोकल गैंग कांगपुना चथबनी हौकिबा चही असिदा इलीगल ओइबा थबक चथबदा चेनबनी हाइबा मियोय चनी यांखै हेना फागतपा ngamkre aduga सेनखाई थुंखाई का मरी लेनबा थबक सिंगदा चेनबा मियोय चामगा कुनमाथोय सु फागतपा ngamkhi mahakna makata na hai logi wangmada chathaba moral policy sing tawbagi thabaksu miyamna punna thengnaminamna ba honaminasi national highway sing da su pochai puba gari sing da chathok chasin tawbada hena kudong chana ba company tarataruki security forcing deploy tawre pochai puba gari sing ngak senduna punna chatminna ba company ani su leiri hariba sing asi homgi thoksu puriba chief minister nongthombam biren singha gi makhada akhanna lokhotpa thorang singi manungda amani haiba wafam su phongdokhi makha tarakpa pawda phungyar AC gi manung chaliba litanda kuki singna ain gi wangmada lam khopchin ba yaroi IM National Socialist Council of Nagaland Aisak Muiba NNCN IM na Ukhrul district ki Phungyar AC gi manung channa leiriba Litan bazar amadi Litan khulgi tongan ba mafam singda kuki singna ain gi wangmada khunda sinba amadi makhoi gi oiba lam onthokna ba honariba asi khudakta tokadabani haina loop asigi 𝗓𝗡𝗡𝗔 region Central Administrative Officer 𝗧𝗢𝗨𝗞𝗛 akanba cheksinwa thamlakre tangkol nagalong sahi asigi September 13 da administrative order amagi makada litan amasung litan bazar gi tangkol na khundariba sikibung amasung sarkafung village ki saruk amani haibasi mayek sengna phongdokraba matung kulsing asibu kuki singna saraikhong haina maming thonjinduna makogi lam onthokna ba honargliba asi yamna laibak thibani kuki khul chief oiriba 𝗧𝗢𝗨𝗞𝗛 litan bazar bu saraikhong kuki village ki lamni hairiba asida sikibung khul head men na ayaba pikiba amadi khangba leite nakal ani gi marakta munariba asigi matangda mari leinaba civil court na litan bazar asi sikibung khulgi charukni mamangai dagi hauna tangkhulgi ipaipu singna ngaktuna thamlambani haina phongdokladuna kumja lising ama chamapon humdra humdoi gi September 3 ta inakiba yana sirol amagi matung inna sikibung khul amasung saraikhong kuki village ani gi marakta nungsi chanana laminana ba kuki chipna lupalising kun sikibung khulgi headman da piba haina yanakibaga loinana singma chamapon hubudra marigi July 13 phawbugi manungda pigedabani haina yanakiba adugi ona tainabada kuki chipna lupalising tara piramlaga makhatana pidana lakibani phibam asi leina saraikhong village ki chip 𝗪𝗡𝗏𝗡𝗪𝗏 aranba paw chandhoktuna litan bazar bu saraikhong village ki lamni haina lauthorakliba asi khudakta lepkadabani karigumba aingi wangmada nampuda ming onnaba amadi lam asi loksinaba honaraklabadi nagagi customary law gi matung inna kuki khul asi tanthokpagi khongthang lorokpa yai haina NNCN IM gi tangkhul region na sectionwa thamlakli makha tarakpa pawda editorial kalam dagi machang oiba paw amaga lokhotchari separate administration tanbagi khongjangdi handokpa leitri kuki singna manipur gi apunbagi saktam thugaiduna kuki singtagi oiba separate administration ama tanbagi khongjang asi nongmagi kansilakli masida kuki MLA tara nasu mapung phaba thodang loduna kuki singtagi oiba separate administration ama thamnaba honari kuki singna taliba separate administration asi hojik mai pakpagi khudam haibabu kuki tariba mafam singda manipur lenga ki karmachari sing amasung aikhoi gi lengak loi oiriba MLA minister sing phawba khongdaba phangdaduna leiriba asini masigi mayek senglaba khudam haibabu Tengnoupal district ki manung channa leiriba more border town da kuki nataba phurup amatagi miyoi sing changba thingkre masida natana Churachandpur amasung Kangpopi na singba singdasu kuki nataba atopa phurup sim changba ngamnadre masidagi hendokduna national highway ani Imphal Dimapur phawba chathok chasin tawba ngamnadre
ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯀꯨꯀꯤ ꯅꯍꯥ ꯀꯌꯥ ꯊꯣꯝꯖꯤꯟꯗꯨꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡꯅꯆꯤꯡꯕ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯃꯗꯨꯅ ꯅꯝꯗꯨꯅ ꯀꯨꯀꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯐꯥꯎꯕ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯈꯪꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯌꯥꯝꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛ ꯑꯅꯤꯃꯛꯇ ꯂꯩꯉꯥꯛꯀꯤ ꯁꯥꯁꯟ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤ ꯃꯅꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ꯫ ꯌꯦꯜꯂꯣꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞ 35 ꯔꯣꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯉꯝꯈꯩꯁꯤꯡꯗ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯧꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯁꯤꯡꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯐꯣꯡꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯂꯝ, ꯅꯥꯒꯥꯒꯤ ꯂꯝ, ꯀꯨꯀꯤꯒꯤ ꯂꯝ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯟꯒꯤ ꯂꯝ ꯍꯥꯏꯕ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯁꯤꯟꯈꯤꯕ ꯀꯨꯀꯤꯁꯤꯡꯅꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯧꯈꯠꯇ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯜ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯂꯧꯒꯗꯕ ꯊꯧꯗꯥꯡꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯆꯤꯡ ꯇꯝ ꯑꯅꯤꯃꯛ ꯇꯣꯈꯥꯏ ꯑꯃꯅ ꯑꯃꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯉꯝꯅꯗꯅ ꯑꯗꯨꯃꯛ ꯂꯩꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯀꯨꯀꯤꯁꯤꯡꯅ ꯄꯥꯝꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯇꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯍꯤꯡꯕ, ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯄꯨꯡ ꯐꯥꯅ ꯃꯠꯄꯤꯈ꯭ꯔꯕ, ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯗꯨꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ MLA 10 ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫